ꯃꯊꯦꯜ ꯉꯥ ꯑꯇꯥꯎꯕ ꯄꯥꯟ ꯏꯔꯣꯟꯕ ꯉꯥ ꯊꯣꯡꯕ ꯆꯝꯐꯨꯠ ꯈꯔ ꯑꯗꯩ ꯀꯣꯟꯅꯕꯗ ꯀꯣꯕꯤ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯒꯤꯅꯤꯀꯣ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯟꯅꯕ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯐꯨꯗꯤ ꯀꯥꯝ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯆꯥꯖꯔꯛꯀꯗꯧꯔꯤꯁꯦ ꯁꯤ ꯂꯩꯔꯦ ꯄꯥꯟ ꯏꯔꯣꯟꯕ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯉꯥ ꯊꯣꯡꯕꯁꯦ ꯃꯍꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯆꯝꯐꯨꯠ ꯈꯔ ꯑꯃ ꯂꯩꯔꯦ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦ ꯑꯗꯨ ꯀꯣꯟꯅꯕꯗ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯌꯥꯎꯕꯤꯔꯒꯗꯤ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯣꯏꯒꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯃꯔꯣꯟ ꯑꯃ ꯍꯥꯟꯅ ꯈꯤꯇꯪ ꯌꯦꯡꯒꯦ ꯍꯥꯎꯋꯦ ꯂꯣꯏꯅ ꯃꯩ ꯆꯠꯂꯦ ꯑꯗꯨꯅꯤꯅ ꯉꯥꯁꯤꯗꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯕ꯭ꯔꯥ ꯑꯩꯕꯨ ꯈꯔ ꯃꯜꯂ ꯆꯥꯗ꯭ꯔꯗꯤ ꯃꯔꯨ ꯌꯨꯒꯦ ꯇꯧꯋꯦ ꯑꯗꯨꯅ ꯈꯔ ꯇꯞ ꯆꯥꯒꯦ ꯉꯥꯁꯤꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯇꯣꯠꯀꯦ ꯃꯍꯤꯗꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ
मैम हंदकते व्यूज याद्रे मैम व्यू इकंग तो है हंदक थोंने हम लोशल मैम चा खरा मा हाफनग्रे थों पेट अरोय थांदोखरे सोंदा रूम हौगा rồi đó thằng bố ra rồi ví dụ quay xin là một cúp dao ấy irom sizu rồi nên sizu cũng thằng đâu khác
ꯁꯤ ꯈꯉꯥꯏꯔꯦ ꯆꯥꯔꯦ ꯆꯝꯐꯨꯠꯁꯦ ꯆꯝꯐꯨꯠꯅ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯈꯤꯇ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ